Good morning ma'am. Ngasi lai harauba anini suba mane duidin suba numine bako ngarang lai kaure ado ngasi duidin suba numini do huji ai laifam da chale bako ado ngasi se aina kok se luthokpa do kangri aduna sumai dum thadoga chale do laifam yoraga di pundoine ba sam thadokpa yade bako ado dum morning dagi start tawjara ini do huji laifam da chali horan yoraga mu yang halage ko ma'am. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯐꯝ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯉꯟꯅ ꯃꯤ ꯀꯥꯅꯔꯛꯇꯦꯕꯀꯣ ꯈꯤꯇꯪ ꯊꯦꯡꯉꯒ ꯀꯥꯔꯛꯑꯦ ꯄꯨꯡ 9:30 ꯃꯥꯄꯟꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯑꯗꯨꯝ ꯃꯤꯗꯣ ꯀꯥꯅꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡ 8:30 ꯈꯛꯇ ꯇꯥꯔꯤ ꯑꯗꯨꯗꯨꯅ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯆꯪꯉꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯛꯀ ꯉꯧꯊꯣꯡꯒ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯊꯣꯛꯄꯩꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯁꯟ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯉꯁꯤꯁꯦ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯊꯣꯛꯄꯨꯗꯤ ꯊꯣꯛꯂꯛꯑꯦ ꯂꯣꯏꯁꯟ ꯂꯣꯏꯅ ꯑꯗꯣ ꯑꯥꯗ ꯌꯧꯔꯒ ꯖꯒꯣꯏ ꯁꯥ ꯆꯪꯈ꯭ꯔꯒꯅꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦꯀꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯔꯤ ꯐꯥꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯉꯝꯃꯒꯗꯤ ꯌꯦꯡꯍꯜꯂꯛꯀꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ
next morning. Thangta all Assam Thangta Association में लगे थे कि उनके तरफ से माई बीजे को Hello.
Hi.